Jiribam District Administration maru oiba thoudang louduna Jiribam da tangdu leitaba hanjillaknaba hotnaringei cherek asida ngarang Jiribam gi Lalpani Da Leiba Meitei gi yum ahum Mei Tharamba si Laibak Thibani haina Federation of Civil Society Organizations FOCS ki Information and Public Relations na thadorakpa cherol amana phongdorakli cherol asina hai Assam Rifles na chin kuki jo terrorist se yokhatuna thambadagi asigumba pamdaba thaudok singa se thoklakpani haina FOCS na lawi thengkhang kayarak Meitei gi yum leitaba made Meitei gi yum singda motor cell kaya kapsinduna terrorist ki thawong kya thadorakli basigi mathakta Government of India na ngasi fawba action amata louduna thamliba karigino asigumba kahenba thawong thadorakli bus singa se ingna chingna leiba pamdaba lan yamna pamba furubni haina lauroidabagi maram leite yelhongai dagi mitei singna kunda leita minariba furub khuding makka nungsi chanana leiminaba pambadagi Jiribam District Administration na silakpa peace process aduda thazaba thamlubani Masimagna Jiribam da Kundariba Meitei Singa se tuson manson boina lobodi chumloi Jiribam District Administration na laurakpa khongthang singda support tawgani adubo Borobekra subdivision da Leiba Meitei Sing masamasagi yumda hanjillaknaba thabak paikhatriba fawba Juri town da lanjanaraki ba topa furup ki myoi sing hanjillaknaba honaroidabani haina su cherol asina makhatari